ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯝ ꯈꯨꯅꯨꯅ ꯆꯥꯛꯀꯧꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ ꯀ꯭ꯋꯥꯛ, ꯎꯔꯣꯛ, ꯎꯁꯥꯏ, ꯃꯀꯨ ꯎꯆꯦꯛ ꯃꯔꯤ ꯑꯁꯤꯕꯨ ꯆꯥꯛ ꯀꯧꯔꯝꯕ ꯑꯣꯏꯔꯦ꯫ ꯎꯆꯦꯛ ꯃꯔꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯆꯥꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯀ꯭ꯋꯥꯛꯅ ꯃꯆꯤꯜ ꯑꯁꯥꯡꯕꯗꯨ ꯂꯪꯅꯅꯕ ꯐꯦꯡꯏ꯫ ꯎꯔꯣꯛꯅ ꯃꯆꯧ ꯃꯆꯥ ꯅꯥꯏꯕ ꯃꯇꯨ ꯁꯠꯇꯣꯛꯇꯨꯅ ꯆꯥꯡ ꯃꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯎꯁꯥꯏꯅ ꯅꯨꯔꯥ ꯅꯥꯜꯂꯤ, ꯃꯀꯨꯅ ꯈꯨꯖꯤꯜ ꯈꯨꯌꯥ ꯇꯛꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯔꯤ ꯑꯗꯨ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ ꯆꯥꯛꯀꯧꯕ ꯑꯗꯨ ꯆꯥꯒꯗꯕꯒꯤ ꯂꯥꯛꯂꯝꯕ ꯑꯣꯏꯔꯦ꯫ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯦꯛ ꯉꯝꯖꯕ ꯃꯈꯩ ꯍꯣꯠꯅꯖꯗꯨꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯂꯥꯡꯗꯨꯅ ꯊꯅꯝꯃꯤ꯫ ꯆꯥꯛꯂꯨꯛ ꯊꯥꯔꯦ, ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯪ ꯃꯊꯪ ꯍꯥꯞꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯝ ꯈꯨꯅꯨ ꯂꯥꯕꯅ ꯎꯆꯦꯛ ꯃꯔꯤꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯉꯁꯤ ꯑꯩꯍꯥꯛꯅ ꯑꯍꯜ ꯃꯔꯤꯕꯨ ꯆꯥꯛ ꯀꯧꯖꯔꯤꯕ ꯑꯁꯤ ꯂꯩꯖꯗꯨꯅ ꯀꯧꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯥꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯍꯜ ꯃꯔꯤꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯍꯜ ꯃꯔꯤꯅ ꯇꯦꯡꯕꯥꯡꯕꯤꯈꯤꯗꯣ꯫ ꯏꯄꯥꯗꯤ ꯃꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯍꯜ ꯃꯔꯤꯕꯨ ꯆꯥꯛ ꯀꯧꯗꯨꯅ ꯈꯨꯔꯨꯝꯖꯧ, ꯃꯈꯣꯏꯕꯨ ꯃꯤꯔꯥꯏꯒꯅꯨ" ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯕꯗꯒꯤ ꯆꯥꯛ ꯑꯁꯦ ꯀꯧꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯥꯖꯔꯦ, ꯑꯍꯜ ꯅꯍꯥ ꯈꯥꯏꯅ ꯃꯊꯪ ꯃꯊꯪ ꯐꯝꯕꯤꯔꯣꯗꯣ꯫ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯐꯝꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯎꯆꯦꯛ ꯑꯗꯨꯗ ꯅꯆꯥ ꯅꯁꯨ ꯐꯪꯅꯕ, ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯅꯕ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯍꯤ ꯌꯦꯡꯕꯤꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅ ꯃꯀꯣꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯅ ꯍꯥꯞꯆꯒꯅꯤ꯫ ꯆꯥꯛꯀꯧꯖꯕ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯕꯤꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯝ ꯈꯨꯅꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯎꯆꯦꯛ ꯃꯔꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯅꯩ꯫ ꯀꯅꯥ ꯑꯃꯠꯇ ꯆꯪꯗꯨꯅ ꯃꯀꯣꯛ ꯐꯝꯕ ꯉꯝꯅꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯃꯇꯝ ꯀꯌꯥꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯝꯕꯨꯅꯁꯨ "ꯆꯥꯛ ꯆꯥꯕ ꯆꯪꯕꯤꯔꯣ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ" ꯍꯥꯏꯖꯩ꯫ ꯂꯨꯔꯤꯕꯗꯤ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯣ, ꯀꯅꯥꯅ ꯃꯀꯣꯛ ꯐꯝꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯄꯨꯌꯥ ꯐꯥꯀꯠꯅꯕ ꯇꯥꯔꯛꯏ꯫ ꯀꯅꯥ ꯑꯃꯠꯇ ꯆꯥꯛ ꯆꯥꯕ ꯆꯪꯕ ꯉꯝꯅꯗ꯭ꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯌꯥꯝ ꯂꯥꯝꯕꯅꯁꯨ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯒ ꯑꯃꯒ ꯄꯪꯌꯦꯡꯗ ꯌꯦꯡꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯂꯥꯝꯕꯁꯤ ꯅꯨꯃꯤꯠꯇꯨꯗ ꯀ꯭ꯋꯥꯛꯅ ꯃꯔꯣꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯃꯥꯡ ꯅꯣꯡꯃ ꯅꯤꯅꯤꯗꯨ ꯀꯔꯤ ꯑꯃꯠꯇ ꯆꯥ ꯊꯛꯂꯛꯇ꯭ꯔꯕꯅꯤ꯫ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ, ꯆꯥꯛꯂꯨꯛꯇ ꯑꯍꯥꯎ ꯑꯊꯨꯝꯅꯒ ꯍꯥꯞꯄ ꯎꯕꯅꯦ, ꯅꯣꯡ ꯅꯨꯡꯁꯤꯠꯅꯒ ꯍꯧꯔꯛꯄꯅꯦ, ꯐꯪꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛꯅ ꯃꯀꯣꯛ ꯊꯪꯕ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯐꯠ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯎꯔꯣꯛꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯁꯠ ꯄꯥꯏꯁꯤꯜꯂꯛꯂꯒ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯇꯨ ꯀꯣꯛ ꯀꯣꯛꯅ ꯐꯣꯏꯗꯣꯛꯂꯦ꯫ ꯀ꯭ꯋꯥꯛꯅ ꯃꯁꯥ ꯑꯅꯤꯗꯨ ꯎꯔꯣꯛ ꯑꯗꯨꯗ ꯑꯃꯨꯛ ꯐꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯟꯕ ꯂꯩꯇꯅ ꯐꯨꯅꯔꯛꯂꯦ꯫ ꯃꯔꯛ ꯑꯁꯤꯗ ꯎꯁꯥꯏꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯒꯦ ꯇꯧꯔꯝꯕ ꯃꯀꯣꯛ ꯊꯪꯕ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯀꯨꯅ ꯐꯠ ꯆꯣꯡꯁꯤꯜꯂꯛꯈꯤꯗꯨꯅ ꯎꯁꯥꯏꯒꯤ ꯃꯃꯥꯏꯗ ꯃꯁꯥ ꯑꯅꯤꯅ ꯁꯦꯠ ꯁꯦꯠ ꯐꯨꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯎꯁꯥꯏꯒ ꯃꯀꯨꯒ ꯑꯅꯤꯁꯨ ꯀꯟꯅ ꯐꯨꯅꯔꯦ꯫ ꯆꯥꯛ ꯀꯧꯖꯔꯤꯕ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ "ꯑꯩꯈꯣꯏꯅ ꯆꯥꯛ ꯀꯧꯖꯔꯒ ꯑꯍꯜ ꯃꯔꯤꯅ ꯑꯁꯨꯝꯅ ꯐꯨꯅꯕꯤꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯤꯅꯕ ꯌꯥꯎꯔꯕꯗꯤ ꯋꯥ ꯊꯣꯛꯅꯕ ꯁꯣꯏꯗꯅ ꯇꯥꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯥꯝꯗꯣꯛꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯔꯤ ꯑꯗꯨ ꯍꯟꯕ ꯂꯩꯇꯅ ꯐꯨꯅꯔꯛꯏ꯫ ꯆꯥꯛꯂꯨꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯔꯤꯅ ꯐꯨꯅꯔꯤꯕ ꯑꯗꯨ ꯈꯥꯝꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯂꯝ ꯈꯨꯅꯨ ꯂꯥꯕꯅ ꯎꯆꯦꯛ ꯃꯌꯥꯝ ꯇꯥꯛꯎꯔꯦ꯫
ꯎꯆꯦꯛ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯂꯥꯛꯂꯕꯗ ꯂꯝ ꯈꯨꯅꯨ ꯈꯠꯅꯕꯒꯤ ꯋꯥꯍꯧ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯌꯥꯝꯗ ꯇꯝꯂꯦ꯫ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯂꯪꯖꯥꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ꯫ ꯍꯥꯏ ꯀ꯭ꯋꯥꯛ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯅ ꯐꯝꯒꯗꯕ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯍꯦꯛꯇ ꯀꯣꯛ ꯐꯝꯗꯣꯛꯂꯨꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯄꯨ ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕꯒꯦ? ꯀ꯭ꯋꯥꯛꯅ ꯂꯪꯖꯥ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯇꯥꯕꯤꯌꯨꯗꯣ ꯑꯀꯟꯕ, ꯆꯍꯤꯒꯤ ꯌꯦꯡꯅꯔꯨꯔꯕꯗꯤ ꯀ꯭ꯋꯥꯛ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ꯫ ꯑꯗꯨꯉꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯏꯍꯥꯟ ꯍꯥꯟꯕ ꯇꯨꯔꯦꯜ ꯇꯦꯡꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕꯅꯤꯗꯣ꯫ ꯅꯣꯡꯒꯧꯕꯤꯗ ꯇꯨꯔꯦꯜ ꯇꯦꯡꯕ ꯌꯥꯎꯅꯅꯕ ꯄꯥꯎ ꯑꯗꯨꯁꯨ ꯑꯩꯍꯥꯛꯅ ꯄꯤꯔꯨꯕꯅꯤ꯫ ꯅꯣꯡꯒꯧꯕꯤꯗꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯊꯛꯄ ꯌꯥꯍꯟꯈꯤꯗꯕ ꯑꯗꯨꯁꯨ ꯑꯩꯍꯥꯛꯀꯤ ꯄꯥꯎꯗꯒꯤꯅꯤ꯫ ꯀ꯭ꯋꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯪꯖꯥꯅ ꯎꯔꯣꯛꯇ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯎꯔꯣꯛ, ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯀ꯭ꯋꯥꯛꯅ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯐꯝꯕꯗ ꯅꯍꯥꯛꯅ ꯁꯥꯎꯗꯨꯅ ꯅꯁꯥ ꯑꯄꯥꯛꯄ ꯑꯗꯨꯅ ꯐꯨꯔꯨꯏ ꯍꯥꯏ, ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯄꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ? ꯇꯥꯕꯤꯌꯨꯗꯣ ꯍꯦ ꯑꯀꯟꯕ, ꯎꯔꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯍꯤꯒꯤ ꯍꯥꯏꯅꯔꯨꯔꯕꯗꯤ ꯀ꯭ꯋꯥꯛ ꯃꯈꯣꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤ꯫ ꯇꯨꯔꯦꯜ ꯇꯦꯡꯕ ꯌꯥꯎꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯕꯨꯗꯧ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯛꯂꯕꯅꯤꯗꯣ꯫ ꯑꯩꯍꯥꯛꯇꯤ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯤꯑꯣꯏꯕ, ꯅꯨꯃꯤꯗꯥꯡ ꯂꯥꯏꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧꯗꯨꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯎꯔꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯎꯔꯣꯛꯅ ꯀ꯭ꯋꯥꯛꯇꯒꯤ ꯍꯜꯂꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯗꯨꯅ ꯎꯁꯥꯏ ꯌꯦꯡꯂꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ꯫ ꯍꯥꯏ ꯎꯁꯥꯏ, ꯅꯍꯥꯛꯄꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ? ꯑꯍꯜ ꯂꯃꯟꯅ ꯃꯀꯣꯛ ꯐꯝꯕꯗ ꯅꯍꯥꯛꯅ ꯁꯥꯎꯏ ꯍꯥꯏꯔꯤꯕꯁꯦ? ꯏꯕꯨꯡꯉꯣ ꯑꯊꯧꯕ, ꯑꯃꯨꯛꯇ ꯇꯥꯕꯤꯌꯨꯗꯣ꯫ ꯎꯁꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯍꯤꯒꯤ ꯋꯥꯁꯤꯗꯤ ꯀ꯭ꯋꯥꯛ ꯍꯣꯏ, ꯎꯔꯣꯛ ꯍꯣꯏꯗꯤ ꯑꯉꯥꯡꯅꯤ꯫ ꯎꯁꯥꯏ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯄꯣꯠꯇꯦꯀꯣ꯫ ꯎꯁꯥꯏ ꯑꯩꯈꯣꯏꯗꯤ ꯑꯊꯧꯕ ꯁꯅꯥꯃꯍꯤ ꯄꯥꯈꯪꯕ ꯈꯣꯏꯅ ꯂꯩꯁꯦꯝꯕ ꯂꯣꯏꯔꯕꯗ ꯒꯨꯔꯨꯒꯤ ꯌꯥꯊꯪꯗꯒꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯃꯌꯥꯝ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯎꯆꯦꯛꯀꯤ ꯀꯥꯡꯂꯨꯞꯇ ꯎꯁꯥꯏ ꯑꯩꯈꯣꯏꯁꯤ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯅꯣꯡꯗꯥ ꯂꯥꯏꯔꯦꯜ ꯄꯥꯈꯪꯕ ꯇꯨꯔꯦꯜ ꯇꯦꯡꯕꯒ ꯍꯥꯏꯔꯤꯕꯁꯤꯗꯤ ꯉꯔꯥꯡꯇꯒꯤ ꯋꯥꯅꯤ꯫ ꯎꯁꯥꯏꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯎꯆꯦꯛ ꯄꯨꯝꯕꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯑꯍꯜ ꯏꯑꯣꯏ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯥꯟꯅꯗꯕ ꯋꯥꯅꯤ꯫ ꯎꯁꯥꯏꯅ ꯂꯣꯏꯅ ꯍꯜꯂꯝꯂꯦꯗꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯃꯀꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯎꯏꯕꯤꯔꯕ꯭ꯔꯣ ꯃꯔꯨꯞꯄꯣ? ꯃꯀꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯁꯨ? ꯂꯪꯖꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯍꯤ ꯄꯥꯟꯅꯔꯤ꯫ ꯉꯁꯤ ꯂꯝ ꯈꯨꯅꯨꯒꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯎꯆꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯣ ꯍꯥꯏꯅ ꯊꯤꯅꯔꯤꯕꯅꯤ꯫ ꯑꯍꯜꯗꯤ ꯎꯏꯕꯗꯒꯤ ꯋꯥꯔꯤꯒ ꯑꯃꯠꯇ ꯇꯥꯕꯤꯔꯝꯃꯔꯣꯏ꯫ ꯑꯍꯟꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯕꯒꯦ? ꯀꯔꯤ ꯍꯥꯏꯕ? ꯃꯀꯨꯅ ꯃꯅꯥ ꯇꯥꯗ꯭ꯔꯗꯨꯅ ꯂꯥꯎꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯣ ꯑꯍꯟꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ? ꯂꯪꯖꯥꯅ ꯈꯔ ಲಾꯎꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯍꯟ ꯍꯥꯏꯅꯨ, ꯏꯄꯨ ꯍꯥꯏꯌꯨꯅꯦ ꯅꯍꯥ ꯅꯈꯣꯏꯕꯣ꯫ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟ ꯀꯥꯏꯒꯅꯨꯀꯣ꯫ ꯃꯀꯨꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯪꯖꯥꯅ ꯍꯣꯏ ꯍꯣꯏ ꯏꯄꯨ ꯀꯧꯖꯔꯒꯦ꯫ ꯏꯄꯨꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ? ꯎꯁꯥꯏꯅ ꯍꯥꯏꯔꯤꯕꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ, ꯁꯅꯥꯃꯍꯤꯅ ꯁꯦꯝꯕꯗ ꯌꯥꯎꯔꯛꯂꯕꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯀꯨꯅ ꯈꯨꯝꯂꯛꯄ ꯑꯣꯏꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯅꯄꯨꯗꯤ ꯆꯍꯤ ꯌꯥꯝꯃꯟꯗꯨꯅ ꯃꯁꯤꯡꯒ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦꯗꯣ꯫ ꯍꯥꯏ ꯌꯦꯡꯉꯣꯏ, ꯅꯍꯥꯛꯀꯤ ꯎꯁꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯏꯁꯨꯒꯤꯁꯨ ꯁꯨꯊꯥꯡ, ꯁꯨꯊꯥꯡꯗꯨꯒꯤꯁꯨ ꯁꯨꯊꯥꯡ, ꯑꯗꯨꯒꯤꯁꯨꯅꯦ ꯁꯨꯊꯥꯡꯅꯤꯀꯣ꯫ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯃꯀꯨꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯉꯛꯄꯅ ꯎꯆꯦꯛ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯪꯖꯥꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯀꯨꯗ ꯌꯦꯡꯉꯤ꯫ ꯑꯩꯍꯥꯛꯁꯦ ꯀꯌꯥꯃꯨꯛ ꯑꯍꯜ ꯑꯣꯏꯔꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯏꯁꯨꯁꯥ꯫ ꯃꯀꯨꯅ ꯃꯈꯥ ꯁꯝꯊꯔꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯁꯥ, ꯎꯆꯦꯛ, ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯃꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯧꯅꯔꯤꯕꯗꯣ, ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯀꯣꯛꯂꯦꯟ ꯑꯣꯏꯔꯤꯕ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯍꯥꯏꯔꯤꯕꯗꯣ ꯑꯩꯍꯥꯛꯀꯤ ꯏꯃꯥꯛꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯃꯥꯅ ꯏꯀꯨ ꯏꯀꯨ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯃꯗꯨ ꯇꯥꯕꯗꯒꯤꯗꯤ ꯂꯥꯏ ꯃꯌꯥꯝꯅꯅꯦ ꯑꯩꯍꯥꯛꯄꯨ ꯃꯀꯨ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯃꯀꯨ ꯍꯥꯏꯕ
ꯃꯤꯡꯒꯧ ꯑꯁꯤ ꯀꯧꯅꯕꯤꯈꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯅꯈꯣꯏꯁꯨ, ꯎꯁꯥꯏꯒ ꯑꯩꯍꯥꯛꯀ ꯀꯅꯥꯅ ꯍꯜꯂꯦ? ꯂꯩꯌꯥꯝꯅ ꯑꯗꯨꯉꯩ ꯊꯣꯟꯕꯤꯈꯤꯕ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯆꯍꯤ ꯑꯣꯏꯅ ꯄꯥꯟꯅꯔꯨꯔꯒꯗꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯈꯣꯏꯅ ꯈꯪꯅꯤꯡꯂꯒꯅꯅꯦ, ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕꯗ ꯍꯪꯉꯨꯆꯣ꯫ ꯃꯀꯨꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯔꯤ ꯋꯥꯔꯦꯡꯗꯨ ꯇꯥꯕ ꯃꯇꯝꯗ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤꯕꯣꯏꯔꯦ꯫ ꯎꯆꯦꯛꯁꯤꯡꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯍꯣꯏꯗ, ꯁꯛꯐꯝꯅꯦ, ꯃꯤꯠꯌꯦꯡꯅꯦ, ꯅꯥꯌꯦꯡꯅꯦ ꯑꯣꯏꯅꯤꯗ ꯍꯥꯏꯔꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯪꯖꯥꯅ ꯃꯀꯨꯗ ꯈꯨꯔꯨꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯄꯣꯏꯔꯦ꯫ ꯏꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯈꯪꯗꯗꯨꯅ ꯉꯥꯡꯖꯈꯤꯕ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯎꯆꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯄꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ ꯍꯥꯏꯕꯁꯦ ꯅꯁꯨ ꯌꯥꯖꯔꯦ꯫ ꯉꯁꯤꯗꯒꯤ ꯏꯄꯨꯕꯨ ꯅꯁꯨꯅ ꯆꯥꯛ ꯀꯧꯖꯔꯒꯦ꯫ ꯏꯅꯪꯒꯟꯗ ꯇꯣꯡꯕꯤꯔꯒ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯂꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯪꯖꯥꯅ ꯃꯀꯨꯕꯨ ꯃꯅꯪꯒꯟꯗ ꯇꯣꯡꯍꯜꯂꯒ ꯎꯆꯦꯛ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯗꯤ ꯉꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯡꯕ ꯍꯩꯕꯅ ꯑꯆꯨꯝꯕ ꯁꯛꯏ ꯍꯥꯏꯅꯕꯒꯨꯝ ꯉꯥꯡꯕ ꯍꯩꯕ ꯃꯀꯨꯅ ꯎꯆꯦꯛꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯈꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯃꯗꯤ ꯁꯅꯥꯒꯤ ꯇꯦꯅꯋꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕ ꯂꯝꯕꯤ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ, ꯆꯍꯤ ꯑꯃ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯨꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯣꯏꯔꯦ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯌꯥꯝꯅ ꯆꯥꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯝꯂꯛꯄ ꯃꯍꯩ ꯃꯁꯤꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯎꯃꯪ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯎꯠꯊꯣꯛꯅꯁꯤꯗꯣ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯟꯅ ꯎꯠꯂꯦ꯫ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯕꯨ ꯃꯌꯥꯗꯒꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯃ ꯊꯣꯔꯛꯂꯒ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯁꯖꯤ ꯑꯗꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯍꯩ ꯎꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯎꯠꯂꯔꯦ꯫ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯕꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯆꯤꯟꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯒ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯔꯣꯛ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯍꯥꯛꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯜꯂꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯆꯪꯂꯕꯗꯤ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯁꯅꯥꯒꯤ ꯁꯖꯤ ꯇꯥꯞ ꯑꯣꯜꯂꯒ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯊꯥꯡꯅ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯒ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯔꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ ꯑꯁꯨꯝꯅ ꯈꯟꯕꯣꯏꯔꯦ, ꯏꯁ, ꯏꯇꯥꯎ ꯅꯍꯥꯛꯁꯤꯗꯤ ꯅꯕꯨꯛ ꯂꯥꯏꯃ ꯐꯠꯇꯦꯗꯀꯣ꯫ ꯑꯩꯍꯥꯛꯄꯨ ꯀꯂꯛꯇꯨꯅ ꯅꯍꯥꯛꯇꯤ ꯅꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯐꯥꯎꯕ ꯃꯩ ꯊꯥꯗꯣꯛꯆꯕ ꯉꯝꯃꯤꯗꯀꯣ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯍꯥꯛꯇꯤ ꯂꯝꯒꯤ ꯆꯦꯛꯂꯥ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯅꯋꯥꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯝꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯃꯥꯂꯪꯗ ꯁꯥꯈꯞ ꯇꯣꯏꯅ ꯄꯥꯏꯈꯤꯕꯣꯏꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯟꯇ꯭ꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯇꯥꯎꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯑꯁꯤ ꯍꯥꯏꯅ ꯍꯪꯕꯗ, ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯤ ꯑꯩꯍꯥꯛꯀ ꯀꯥꯏꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯔꯛꯄꯅ
ahal oiraba ningthauna sirabada mahakna leibak adugi ningthau oiduna nungaina palaklami asomdana sanagi tenawa onkraba ningthau machana leibak kaya lana paikhiduna ningthaugi konung amada paisilure aduga ningthaugi machanupina phi sariba yongkham maya nakna sambal amada tongduna leirammi yamna phajakraba sanagi tenawa adu uba matamda ningthaugi machanupi adu pungsum sumakhredo tenawa adu numit khudingi tonglaba aduda nongmadi ningthau machanupina asumna hairak poire he tenawa aihak nahakpu yamna nungsi law aihaki yongkham asida tonglu law aihak nahakpu pharaga sanagi ponda yoktuna aihaki oina thamjagedo ningthau machanupigi wa si tabada sanagi tenawa aduna asumna khumlak poire he ningthaugi majai bema aihakpu nahaki oina thamge hairabadi kana amatada pithokloi yonthokloi haiduna hana amukta wasak piyu ningthau machanupina wasaklaba matungda sanagi tenawa adu paisilaktuna yongkham aduda tonglare madudagi ningthau machanupina tenawa adu pharaga sanagi pol amada yokcharami angakpa phangna phajakraba sanagi tenawa adu yengba leibak leibaktagi mi kaya ama laknaduna konung aduda tillare ningthau macha saduna ningthau oiriba mantri macha adusu pau asi tarami mahak yamna chingnarami mahakna chingnariba ningthau machana onkhiba tenawa adu soidana oiramgani ningladuna matau karam tauna yeknababu manghansige haibasi mahakna khalaklami mahakna tenawa leiriba leibak adugi ningthauda tenawa adu leiragi sel kaya lawgadagi asi haina chithi ama iduna tharaklami madudagi ningthauna tenawa loiribi machanupida chithigi warol pumba khanghalle ningthaugi machanupina amuk chithi ama sauna hankhibadagidi ningthau macha saiba mantri machana tenawa piyu yadrabadi langi sem saramu lan tongnaba taredo asi haiduna chithigi marol ama amuk halaklami tenawa yoklibi ningthau machanupi adugi mapa ningthaududi ahal matam oisilakpana mamanaba ningthauga lamba paduna lan choknaba ngambagi pangalsu leitre landa mahak soidana siba tabani maram aduna ahal oiraba mapa ningthaubu kaningba adudagidi saknakhiba wasak thugaiduna ningthau machanupina mahakna luna yokchariba sanagi tenawadu ningthau macha sajinaba mantri macha aduda pithokre ningthauna yamna cheksina tenawa adu konung tamna puraklami leibak miya mamangda achauba kumhai ama tauraga mahaki yeknaba oiriba tenawa adu hatke haine khalaklami kumhai numitni konunggi mapal kangjeibungdu miyamna chona tinarami ningthauna angam athau minai miselga loinana tenawa adu puduna konunggi akoiba aduda lamtho uraga kangjeibungda hanjilakpa matamda miyam mamangda mangakaktuna hatkadabani aduna siragani khanglaba tenawana ningthauna lamthokpa chatkringai talak aduda sanagi tenawana mapi taduna kapadu uraga hana ningthogi machana laurambi haujikna sajinnaba ningthogi taloi oikhrabi leima adubusu mamittagi mapi taduna kapledo leima aduna kappa uba matamda sanagi tenawana leima yengduna asuna hairaklammi ha ibe ma leima ai hak ase ningthogi macha nahakidi napuroiba aduni itaw mantri machaga mahai tamluraga halakpa matamda umang amada mana tamluba mahai uthoknabada ai hakna sanagi tenawa ama olingai matam aduda pukchil phatraba itawna sanagi saji olaga ai hakki asibagum tariba haksang aduda changkhiduna ningthau macha olaga lakpana ngasidi ningthau oiriba asini asengba ningthau macha natte wafam asi hairaga horen miyam mamangda haigadaba taugadaba thabak pumba mahakna taklammi ningthauna angam mathau manai masel singa loinana konunggi mapal kangjeibungda halaklaba matungda ngasai sanagi tenawaga
ꯂꯣꯟꯅ ꯇꯥꯟꯅꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯃꯅ ꯅꯤꯡꯊꯧ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯗꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯤꯔꯩꯕꯥꯛꯇ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯦꯡꯕꯤꯔꯨꯏ꯫ ꯀꯔꯤ ꯀꯔꯤ ꯃꯍꯩ ꯍꯩꯕꯤꯔꯛꯄꯒꯦ? ꯉꯁꯤ ꯂꯩꯕꯥꯛ ꯆꯣꯅ ꯇꯤꯜꯂꯤꯕ ꯑꯁꯤꯗ ꯏꯕꯨꯡꯉꯣꯅ ꯇꯝꯂꯛꯄ ꯃꯍꯩ ꯑꯗꯨ ꯑꯃꯨꯛꯇ ꯎꯠꯄꯤꯌꯨꯕ." ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯅ ꯀꯨꯏꯅ ꯈꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯠꯇꯕ ꯌꯥꯗꯗꯨꯅ ꯎꯠꯂꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯤꯔꯥꯡꯖꯤ ꯐꯤꯗꯥ ꯐꯖꯕ ꯑꯃ ꯊꯥꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯕꯨ ꯃꯌꯥꯗꯒꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯁꯖꯤ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯑꯉꯛꯄ ꯃꯍꯩ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯅꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯥꯟꯅ ꯇꯥꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯅ ꯁꯅꯥꯒꯤ ꯄꯣꯟ ꯃꯈꯨꯝ ꯑꯗꯨ ꯊꯛ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯀꯣꯛ ꯄꯥꯏꯁꯤꯟꯈ꯭ꯔꯦꯗꯣ꯫ ꯁꯅꯥꯒꯤ ꯁꯖꯤꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗꯗꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯤꯡꯒꯠꯂꯝꯗꯨꯅ ꯁꯖꯤ ꯑꯗꯨꯅ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯎꯃꯪꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯧꯅ ꯍꯤꯡꯒꯠꯂꯛꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕꯣꯏꯔꯦ꯫